COCOMI na leibak meeyam loinana ngasi Phougakchao Ikhai da changshinkhiba khongjang da RAF Army amadi police ka akanba maong muknarakpadagi paomee yaona Khongjangloi ki mathak da ashok apan nangkhre. Coordinating Committee on Manipur Integrity COCOMI na Phougakchao Ikhai da leiriba Army gi brigade asi August 30 fawgi manungda lawtho haina center amadi street lengangna taksinkiba adu thabak ta onthoraktabadagi ngasi ki khongjang adu changshinkhiba ne. Thaudo asigi matangda TOMTV ki paomee singna pirakpa report ama ki matung ina ngasi ayuk anganbadagi hauna pamdaba thodok sing thoktanaba tidim lambi paringda police ki akanba section thorang lokhatkhibaga loinana kwakta amasung Phougakchao Ikhai da Bishnupur District Police RAF amadi Army ki kangbuna akanba maongda section thorang lokhatki section thorang ki thabak sing adu Bishnupur District Police ki SPK Mega Chandra amadi DIG Range 3 angamsu mafam adu laktuni yengsinki masigi makha tarak poina chawrak na pung 13 khara helakpa duaida Manipur ki tongan mafam nagi masing yamlaba Meira Paibis amadi meeyam na kwakta bazar tamna thomjilakhibaga loinana kwakta bazar ki lampakta meeyam amadi COCOMI gi thomi singi oiba mifam ama pangthoke Kwakta bazar gi lampakta meeyam gi oiba mifam ama pangthoklaba matung meeyam na Phougakchao Ikhai tamna changsinana ba honarakpada Manipur police ki maikai digi meeyam adu changsilaktana ba haike adubu meeyam adu Phougakchao Ikhai tamna leptana changsilakpadagi police ki maikai digi tear gas cell amadi stun grenade kiya kapthorake tungda COCOMI gi mihut singa loinana meeyam adu Phougakchao Ikhai tamna khongna laki meeyam aduna Phougakchao Ikhai thongkhong mapa yorakpada Phougakchao Ikhai thongkhongda RF personnel singna amuk thatuna thamke madugi matung meeyam na demand toriba Phougakchao Ikhai makha bazar fauba meeyam aduna chatuna barricade leiribra leitabra khangdoknanaba changi haibagi matangda wari sananaba COCOMI amadi ima singi maraktagi miyoi khara khangalaba matung miyut sing aduna Bishnupur District ki SPK Mega Chandra amadi mafum aduda tariba Command Regiment ki CO unanaba changke Talag aduda meeyamga RAF personnel singa muknarakpadagi RAF ki maikaidigi tear gas smoke bomb na chingba kaptuna meeyam adu laksinana bohonake adubu meeyam gi ihaw adu kanman khibana lakshinba ngamlaktabadagi mafam aduda leiriba security personnel singna masing yamlaba life round kiya blank fire tauke meeyam laksinana ba security force ki maikaidigi chathakiba thong aduda ANI gi video journalist Kanta Laitonjam ki oithangba khujengda stun grenade oirangani chingnabagi machet Pantuna Sokhibaga loinana Khongjangloi Yankairom Ashok apan nangkhre soklaba singado Bishnupur District Hospital CIC Moirang Charitable Hospital Moirang da bukhatuna laikanaki hairi